आईना यादव संस्थान अमा ओइरबा ANC ना यामना कुपना खनरबा मतुंगदा मंडेलाना लुसिंगबा कांगलुप अमा खाइदोक्तुना उमखोस्तो वी सेजवे कौबा संस्थान अमदा अरोनबा थबक कया पाइखतनबगे थौरांग पीखि हिंसागी थबक लोमदा चंगसिलकपा हाइबसे तराइबा थबक नत्ते वरेपदु खुदक्ता इखन खंथदना हेक्ता लौबा याबा नत्ते तंजा मेंजा कुपना येंगदबा यादे अहोंगबा खोंथांग अमगिदमक पुकनिंगदा लैख्रबसु हौखिबा चही कुनमुक्की मनुंगदा अहिंसा आंदोलन चथखिबगी मही येंगलुरगा निंगबा काइनिंगाई ओइरे थक्सी खासी ngaakna शांति की लंबीदा संगसिनखिबा इहौ कया मिहात मिपुनगी तमथीरबा सरकारगी साजतना नमथबा ngamkhi हौजिक खरा हिंसा ओइबा लंबीदा मियामगी इहौ पुसलकपा मतमदा अंगकपा फंगबा शक्ति सिंह सरकारना हानदगी सरुक चामा हेना सिजिन्नरक्लगने मसी खलुरगसु मंडेला वादबा ngamde ANC अहिंसा नीति युंफम ओइरगा सगतखिबा मियामगी ओइबा राजनीति की संस्थान ओइरबसु चेक्सिन्ना खुदुम चनबा ngamgadaba हिंसागी थौरम खरदी यादबा ngamkhide वाल्टर सिसलो ANC दा लैखि अदुगा मंडेलाना चिंगबा अखन्नबा मेंबर खरना उमखोस्तोगी थबक सेम सानबा थौरांगदा यावखि थबक पांगथोकनबा असिल अरांगी थौरांगदा कम्युनिस्ट पार्टी के अखन्नबा मेंबर खरसु यावखि निंगथम थादगी हौदुना यनिंग था फावबा अरोनबा थौरांग कया यांगसिन्ना चंगसिन्नबा सेम साखि विनी अमसुंग मसानुपी सिंगा उनबा ngamkhide कुइना उनखिदबगी नुंगनांगबा अमा मंडेलादा फावखि नोंगमदी मागा लोइनबा मरुप मपांग सिंगदा अंगकपा ओइहनखि अदुक चिल्लबा अरोनबा वा तानबगी मिकुप अमा कांगदना उनबगी मरक खन्ना खंगहौदना चिकमांग मांगखि मागी लोटफम सिंगदगी तांगलबा मिकुप अमा नानथोक्तुना मागी नुपी वेनीगा उनखि वेनी मतमदुदा जोहान्सबर्ग चाइल्ड वेलफेयर सोसाइटी दा थबक तौरी शहरदा अमदी शहर की मताइदा चिल्ड्रन कोर्ट कादुना अंगांग सिंगी फिबम येंगसिनखि अहानबदा मंडेला मिहुत थोंग सेंगदोकपा मथंगदा मीगी पाउखलोय ओइबा अमसुंग गाड़ी ड्राइवर ओइबा मी अमगी सकलोन लौदुना ख्वाइना थाजरोइदबा थबक कयामुक पांगथोकखि वेनीगी कार यादबा मतांग अमदा पाउ अमा थारक्खि मागी ऑफिस ता खंगहलक्खिबने शहर की मताय ओइबा कॉर्नर अमदा थौरगा लाकनबा खंगहलक्पा मतम मदुदा वेनीना कार थौरगा चटखिबदा यामना वांगबा निपा अमा अतिया मचुगी जोन जोन लाउबा अचौबा ओवरकोट तमा लिट्टुना लैबा थेंगनरे वेनीदा ड्राइवर की सीट थादोकनबा इंगित तौखि गैरेज अमदा थौजिनदुना वेनीगिदमक अनौबा कार अमा लैबिखि लेप्तना मुक थौजिनदुना तोंगान तोंगान मफमदा चंगसिनखिबदगी गाड़ी ngainariba miyam amagi marakta kaina wahi piramlaga mangkhi ahanbadadi wenina Nelson mu masak khangba ngamkhide atopa thodok amana mayai oina nanba angauba kangbugi leifam amada lotkibagi warini yumbudagi ming welfi kodes kawi yumburen aduna lamwai sengdoknaba zuludagi minai ama thamme matau karamna मंडेलागी शक अमसुंग मिंग वाइसित पनिपादुदगी लोटसिन सिगे हाइबसी कोदेस्ता अचौबा प्रॉब्लम अमा ओइखि मरमदि अफ्रीका की युमथोंग खुदिंगदा मंडेलागी मिंग तादबा याउद्रबने उपाय अमदि लाखि नेल्सन मतमदुदा पुकनिंग चंगना लाइरिक पाबा मतमने माउ सेडोंग लिटिल हार्ट अमदि रेड्स की कमांडो थवाई याउना पारिङैनी कोदेसना नेल्सन तानरगा अमुबा अतिथि यदुगी मिंग अमसुंग माना लैबगी मरमदा मिनाइदुदा असुमना ताखि अखोइगिदा कुचु मुबा निपा अमा लैरिबसे ममिंग डेविड कौबनी महाकना अयुक नुंगथिल चथोक्तना लाइरिक तौरिबसे सात्रा अमा ओइबगिनी मपानदा लाइरिक मखा तमथनबा थौरांग तौरिबने महाकना चटखिबा याबगी थौरांग पुमनमक लोइद्रि फावबा युम असिदा लैखिगदबने असी हाइरमलगा कोदेस मागी थबक काखरे चागलेन चानब हलकपदा मंडेलागा मिनाइदुगा ओंथोकना हराउना वारी सानब थेंगनखे
ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯕꯁꯨ ꯑꯁꯤ ꯃꯉꯥꯏ ꯆꯥꯛ ꯊꯣꯡꯕ ꯃꯤꯅꯥꯏꯒ ꯍꯦꯛꯇ ꯆꯥꯅꯁꯤꯟꯅꯕ ꯉꯝꯃꯤ ꯂꯣꯏꯅꯅ ꯗꯦꯕꯤꯠꯀꯤ ꯃꯤꯡꯗ ꯄꯥꯎꯈꯣꯜꯅꯆꯤꯡꯕ ꯁꯤꯔꯝꯃꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯃꯍꯧꯁꯥ ꯍꯩꯅꯔꯛꯄ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯡ 2 ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯨꯡ 5ꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯠꯊꯣꯛꯇ꯭ꯔꯕꯁꯨ ꯏꯃꯨꯡꯗ ꯄꯨꯡ 2ꯗꯒꯤ ꯇꯥꯗꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯂꯣꯏꯔꯛꯄꯗ ꯃꯟꯗꯦꯂꯥ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯄꯥꯟ ꯊꯣꯡꯗ ꯌꯨꯝ ꯀꯩ ꯂꯦꯡꯗꯨꯅ ꯂꯩꯕ ꯃꯥꯜꯍꯜꯂꯤ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯃꯇꯥꯏꯗ ꯑꯄꯤꯛꯄ ꯐꯥꯝ ꯑꯃ ꯚꯔꯥ ꯄꯤꯗꯨꯅ ꯋꯥꯏꯔꯦ ꯎꯝꯈꯣꯁꯇꯣꯒꯤꯗꯃꯛ ꯔꯤꯚꯣꯅꯤꯌꯥꯗ ꯂꯩꯕꯅꯤ ꯂꯤꯂꯤꯁ ꯂꯤꯐ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯃꯃꯥꯡ ꯁꯪꯒꯣꯏꯒꯨꯝꯕ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯑꯃꯈꯛ ꯈꯜꯂꯒ ꯀꯥ ꯑꯃꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯂꯣꯠꯐꯝ ꯑꯃꯗꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯋꯤꯅꯤ ꯃꯆꯥꯅꯨꯄꯤ 2 ꯖꯦꯅꯤ ꯑꯃꯁꯨꯡ ꯖꯦꯅꯥꯖꯤ ꯀꯥꯔꯅ ꯃꯊꯪ ꯃꯊꯪ ꯂꯧꯍꯜꯂꯨꯔꯒ ꯔꯤꯚꯣꯅꯤꯌꯥꯗ ꯊꯝꯈꯤ ꯊꯥꯕꯨꯝ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯤꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯣꯡꯖꯕ ꯐꯪꯖꯈꯤ ꯖꯤꯟꯖꯤ ꯑꯉꯥꯡꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯑꯗꯨꯒ ꯖꯦꯅꯤꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯠꯍꯟꯗꯨꯅ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯉꯛꯇ ꯍꯧꯕ ꯏꯪꯈꯣꯜ ꯑꯃꯗ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯈꯤ ꯂꯤꯂꯤꯁ ꯂꯤꯐꯇ ꯎꯟꯈꯣꯁꯇꯣꯒꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯕꯁꯤꯡꯒ ꯑꯗꯨꯒ ANCꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯒ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯑꯃꯗꯤ ꯍꯩꯁꯤꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯈꯤ ꯃꯤꯌꯥꯝꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯀꯨꯏꯅ ꯋꯥꯃꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯆꯦꯠꯁꯤꯟꯈꯤ ꯆꯪꯁꯤꯜꯂꯛꯀꯗꯕ ꯊꯧꯔꯥꯡ ꯀꯌꯥꯃꯨꯛ ꯈꯟꯅ ꯅꯩꯅꯔꯛꯄꯗ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯍꯦꯟꯒꯠꯈꯤ ꯍꯤꯡꯁꯥꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯎꯄꯥꯏ 4 ꯈꯛ ꯈꯟꯅꯔꯝꯃꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯂꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯃꯆꯤ ꯃꯆꯤꯗ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯁꯦꯝꯂꯒ ꯂꯥꯟ ꯍꯧꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯑꯀꯟꯕ ꯑꯀꯤꯕ ꯁꯥꯖꯠ ꯑꯃꯁꯨꯡ ꯐꯣꯡꯅ ꯂꯥꯜ ꯍꯧꯕ ꯑꯁꯤꯅꯤ ꯑꯍꯥꯟꯕꯒꯤ ꯃꯈꯜꯒꯤ ꯍꯤꯡꯁꯥ ꯑꯁꯤꯗ ꯆꯪꯁꯤꯟꯅꯕ ꯃꯈꯣꯏꯅ ꯂꯦꯞꯅꯈꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯃꯟꯗꯦꯂꯥꯅ ꯍꯥꯏꯈꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯃꯁꯤꯡ ꯍꯟꯊꯍꯟꯒꯅꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯇꯨꯡ ꯀꯣꯏꯅ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ ꯎꯝꯈꯣꯁꯇꯣ MK ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁꯪꯁꯊꯥꯟ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯥꯔꯦ ꯃꯗꯨꯗ ꯅꯦꯜꯁꯟꯅ ꯃꯦꯝꯕꯔꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯕ ꯄꯥꯎꯇꯥꯛ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯅꯥꯃꯠꯇꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯁꯣꯛꯄ ꯌꯥꯕ ꯍꯤꯡꯁꯥ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯖꯥꯇꯤꯒꯤ ꯊꯥꯛꯇ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯍꯥꯏ ꯀꯃꯥꯟ ꯑꯣꯏꯈꯤ ꯂꯥꯂꯣꯡ ꯁꯤꯟꯕ ꯇꯥꯔꯒꯦꯠ ꯂꯦꯞꯄ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯈꯤ ꯂꯝ ꯂꯝꯒꯤ ꯑꯣꯏꯕ ꯀꯃꯥꯟ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯀꯥꯡꯕꯨ ꯃꯆꯥ ꯃꯆꯥ ꯁꯦꯝꯒꯠꯈꯤ ꯊꯕꯛ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯦꯜꯁꯟ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯅꯪꯈꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯚꯥꯞ ꯇꯥꯔꯕꯒꯦ ꯍꯥꯏꯕꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗꯦ ꯂꯣꯏꯅꯅ ꯑꯔꯣꯟꯕ ꯉꯥꯛꯄꯒꯤ ꯁꯣꯏꯗꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗු ꯋꯥꯅ ꯊꯣꯛꯂꯝꯃꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟ ꯂꯅꯥ ꯀꯌా ꯍꯩꯅꯔꯛꯇꯦ ꯃꯈꯣꯏꯗꯤ ꯐꯣꯡꯅ ꯂꯥꯟꯊꯦꯡꯅꯕꯅꯤ ꯅꯥꯔꯣꯟꯗ ꯂꯣꯟꯅ ꯃꯤ ꯐꯨꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯁꯥꯖꯠ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯃꯥꯏꯜ 100ꯗꯒꯤ ꯇꯥꯗꯅ ꯂꯥꯞꯄ ꯁꯦꯟꯇꯔꯁꯤꯡꯗ ꯏ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯛ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯄꯥꯁ ꯂꯣ ꯃꯥꯌꯣꯛꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯄꯥꯎ ꯄꯤꯕ ꯃꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯁꯔꯀꯥꯔꯅ ꯄꯥꯎ ꯄꯤꯕ ꯈꯨꯗꯤꯡꯗ ꯄꯥꯎꯟ 150 ꯕꯣꯅꯁꯀ ꯂꯣꯏꯅꯅ ꯄꯤꯔꯝꯃꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯁꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅ ꯄꯣꯔꯠ ꯑꯦꯂꯤꯖꯥꯕꯦꯊ ꯏꯔꯥꯡ ꯍꯧꯒꯟꯕ ꯃꯐꯝꯅꯤ ꯁꯔꯀꯥꯔꯒ ꯁꯤꯡꯅꯕ ꯑꯟꯗꯣꯂꯟ ꯍꯧꯈꯤꯕ ꯃꯇꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯥꯡ ꯇꯥꯛꯍꯟꯅꯕ ꯊꯧꯔꯥꯡ ꯃꯅꯝ ꯐꯪꯕꯒ
irang thokan mafam singda landaduna sarkar gi lan thum manghanaba thabakta changsileba lotuna leiriba MK member sing phanaba longup tanbata natana rajniti gi oiba afafatta khajiktang nainabagi activities punamak thingkrabane lakadoriba sahi kaya mukta nauna sagatpa ngamdanaba mawongda sakti sijinaduna namthake November thada Natal amadi kepta tur tauringai manungda Nelson fagadabagi tanarakpa amadagi samna mafai amada nanthokpa ngamki gari thoba driver amagi saktam lauduna kot tupina chingba upsillaga Johannesburg ki lambi machi amada leptuna leiringai dani mabu pugadaba kar matam chana lakhide ikhang khanghodana amuba security gi mioi ama ma tamna chumdring changsilakhe Nelson gi maithongda chumna yengbatanatana mit mapada chagadaba bakhai munna yengsilakhe Nelson loiredana khanke itha thajadana nupaduna misi haifet khatuna ANC gi khubi thangatpa salam piram laga chatke December 13 ta umkosto wi sezwena khut thaba hokre Johannesburg ki maroiba mafam kayada Port Elizabeth amasung Darwanda bom pukhai hankre amangata kaya thokhan magaloinana mioi amasu siki miamda anamba che sang kaya chaithoktuna changsilliba hingsa gi thabak singi maramda sandokna takhe umkosto we sezwe sangsthana sina anobu upaya ma sijinaduna andolon gi kongjang ama changsilagani mikha pon hingliba jati amagi punsida wahang ani khakki apamba paukhum ama pinaba matam lakle changjaba natraga mayoknaba hairiba matam madu ka Africa da chap chana laklabani aikhoi gi leijaba pangal thongna puthoktuna miyam gi punsi ngak senba tungi mirol gi damak amasung ningtamba phangnaba gi damak leijaba upai khuding sijinaduna khut thaba natana atopa apamba ama khananingai leitrabani miyamna ahimsa gi upaina santi wena pangthokpa andolon gi niti sarkar gi mafamdadi mara leijadaba misam praja ot naiba yaragani haibagi ayabagi ingit pibaga chap manakre aikhoi akanba safu amaga loinana anau lambi amada miyam gi ningtamba purak nabagi damak laklabani January tha lising amaga chamapan humphuni thoigi anganba sarukta Nelson Mandela leibak ki wangmada lona thupna puthokre aroi boina ahing amadi winiga magi marup amagi yumda leiminaba phangki awang thangba matai gi khungang amadani Ethiopia da paishinki numittu ningthaurel Heli Silasina thobu oiduna Pan Africa Freedom Conference pangthok panumit oirami ahan boina ningtambagi sor honba phangki punsida kaungam laroidaba thup lawba thodok ama oiki Addis Ababa da Oliver Tambo gaunaki Mandela na conference aduda address taunaba thaurang ayamba Oliver Tambo na langkhibani nongpok mayai thangba amadi kha Africa dagi lakpa delegate singna Nelson bu langtaknaba amasung harau tujungbaga loinana okay kha Africa sarkar gi mayokta athingba lauthokhraba state singda mahaki thagat wahi kaya pikhe loinana maraiba ki ningtam andolon tawbagi damak phanaba thaurangdagi nanthokhtuna cheraklaba lusingba singbo changjafam pibibagi damaktasu tawbimal khangba utkhe mangda tariba andolon gi maramda mahakna haikhe masi matam changani karigumba matamda chayetnaba phibam oigani akanba khangbada waba masu oigani maram asina ayo withaki apunba jati gi ihowa matangai padrabani African miyam gi apamba amasung aningba bu namthanaba kha Africa sarkarna ifong phong na hingsa gi sajat haleng baleitana sathari araiba police amadi military shakti sijinaduna rajniti gi lusing basing phajinduna akanba dandi piba yaba case pansile mara leijadraba miyam phajinduna jail thamjinduna makhal kaya gi miot minai chathari survival amasung trans ki emergency gi matamda
ꯃꯤꯌꯥꯝꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯃꯌꯥꯝꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯈꯛ ꯄꯣꯛꯇ꯭ꯔꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯤꯡꯇꯝ ꯑꯟꯗꯣꯂꯣꯟꯅꯣ ꯉꯁꯤ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯊꯦꯡꯅꯔꯤꯕ तसेंगनमक अंतर्जाति की थाकता खा अफ्रीका सरकार वो निंदा तौबगी वा कनखलखे खा अफ्रीका वो हिरम खुदिंगमक्ता नाइतोम तहनबा अमदी राजनीति अर्थनीति की लमदा अथिंगबा पीनबगी वाफम लेबाक कयाना सौगतनरखे खोंगथांग अमगी फोलोइना खा अफ्रीका कॉमनवेल्थ की तांथोखे मसिगिदमक घाना नाइजेरिया अमसुंग तांजानियाना अकनब थौदांग लौखे असुमना पृथ्वी की लेबाक कया मुक्की अकनब साफू कया खा अफ्रीका सरकार पाइसलकपदगे अंतर्जाति की हिरम कयादा खा अफ्रीका की फिवम सोक्सिलखे लोइनना निंगतम आंदोलन चंगसिल्लेबसिंगदा अनौब थौना हापके महाकना अफ्रीका की म्यामदा अमत्त ओइना पुनसिन्नबगी तंगाई फदबा अदु हन्ना हन्ना निंगसिंगखि अमसुंग खा अफ्रीका दा ओइरिबा असेंगबा फिवमदु मचा खाइना मियामदा खंगहनखे अदुगुम्बा निंगतंबा पुरक्नबगी हौरिबा आंदोलन खुमांग चौसिनबा ngamnaba अफ्रीका की लीडर्ससिंगदा तनत्तना पृथ्वी की निंगतंबा पामजबा मियामदा मपुंग फाबा तेंगबांग पिबिनबसु अपील तौखे मता मयामबदा ओलिवर तंबुगा लोइनदुना अवांग थंगबा अमसुंग नोंगचुप थंगबा अफ्रीका की स्टेट सिंगदा कोइना चटखे मिलिटरी ट्रेनिंग पीनबा अमदी तुंगदा शासन की सुपली पाइगदबा मियोई सिंगदा लेपाक ngakloन तंबीबगा लोइनना स्कॉलरशिप की मरमदा कयामुक कुपना खनखे मेरे इबाक तलैरिंगैदा महाकना पुंसीदा अहानबा ओइना निंग तंबगी सोरो होनबा फंगबदा फाउखिबा वाखल अदो असुमना फोंदोखे अइना चटखिबा मफम खुदिंगदा अइबु हिंगलिबा मियोई अमना चटकदबा साजत अमसुंग बेभार मतिक चाना पिबिरखे ओलिवर तंबुगा लोइनना लंदन यौना पाइदुना मतमदुगी लेबर अमसुंग लिबरल पार्टी की लीडर्सिंग उनखे बखोइदा खा अफ्रीका दा चंगसिलेबा निंग तंबगी आंदोलन के मरमदा सुगाइने तमखे जुन की तांग 13 नोंमाइजिंग नुमित 1948 दा अहांगबा मतम खरा फंगलदुना वेस्ट मिनिस्टर येंगबगी खुदोंग चाबसु फंगखे अफ्रीका ताना अमुक हलकनबगी मतम लाखे अल्जेरिया की कॉलोनेल बौमिदिन नेशनल लिबरेशन आर्मी की कमांडर इन चिफना मंडेलाबु अल्जेरिया नहारोल सिंगना कयाद थौना फना फ्रेंच इंपेरियलिज्म की मायोक्ता लांथेंगनबगे हाइबदु मिटियेंग तारनबगीदमक बाटोन तौरखे मफमदुदा लैरिङै नेल्सन मंडेला मतौ करमना मोटर कापकदगे अमदी मरोइना लान की खुजु खुलाइसिंग सिजनबगी मरमदा कुपना तमखे अल्जेरिया आर्मी की हेडक्वार्टर्स तसतुना लान की मरमदा लेक्चर ताब याउखे दरकार बोइरबदे मागी प्रजा म्यामगा लोइनना लान थेंगननबगीदमक मतिक चाबा मियोई अमा ओइनबा थौरांग तौबा पामखे नोंगचुप थंगबा अफ्रीका दा लाक्तुना जिलियस नायरी तुंगी तांजानिया की प्रेसिडेंट ओइगदौरिबा केनेट क्वांडा तुंगी जाम्बिया प्रेसिडेंट अमसुंग केनिया ओपोजिशन पार्टी लीडर ओगिंगो ओडिंगा गौनखे माना थुंगलुबा मफम खुदिंगदा हराउ तयामना ओखे अमसुंग मियोक मिसान फजबा उतखे अदुम ओइनमक ANC ना अंगौबा जाति खरगा अमदी इंडियागा एलायंस तौबगी वाफम मदुदि यामना तोइना पामदबा फोंदोकनरखे मदु नेल्सन ना उनबा खुदिंगदा सेंदोकपगी खुदोंग चादबसिंग थेंगनबा ताखे वाफम अमा ओइना फोंगना खनबदा यामना तायोनना चटखिबा याबा अमनि खा अफ्रीका दा ओइरिबा थोइदोक हेंदोकपा फिवम सिंग अदु मुन्ना खंगदबदगी ANC गा खुसमना दुना चटमिन्नरिबा अंगौबा अमदी इंडियन सिंगबो येकनबा ओइना लौखेबनि ANC की थबक खुदिंगमक अफ्रीकान लुचिंगबसिंगी लिचिंग मखादा पांगथोकलिबनि हाइबदु खंगबा वाटपदगी लाना लौबनि हाइना नेल्सन की थमोइदा फाउखे खा अफ्रीका दा हलकनबगी मतम ओइरक्ले मदुगी मंगोइनना इथियोपिया दा खा अफ्रीका बॉर्डर लांदुना मिलिटरी ट्रेनिंग गिदमक थुंगलखिबा
ꯑꯍꯥꯟꯕ ꯅꯍꯥꯔꯣꯜ ꯀꯥꯡꯕꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯕꯣꯔꯗꯔ ꯂꯥꯟꯕꯒꯤ ꯊꯕꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯦꯡꯅꯗꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯃꯥ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯨꯡꯂꯈꯤ꯫ ꯚꯥꯔꯠ ꯃꯆꯥ ꯃꯔꯨꯞ ꯑꯃꯅ ꯊꯧꯕ ꯀꯥꯔ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯝꯕ ꯑꯈꯨꯕ ꯂꯝꯕꯤ ꯑꯃꯗ꯫ ꯃꯗꯨ ꯇꯣꯡꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯅ ꯊꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯀꯣꯏꯅ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯐꯧꯖꯤꯜꯂꯛꯇꯨꯅ ꯖꯣꯍꯥꯟꯁꯕꯔꯒꯇ ꯊꯨꯡꯂꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯕ ꯏꯃꯨꯡ ꯑꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯏ ꯍꯥꯏꯅ ꯈꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯍꯟꯈꯤ꯫ ꯃꯍꯥꯛ ꯊꯨꯡꯂꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯟꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯃꯤꯔꯠ ꯅꯥꯔꯠ ꯌꯦꯡꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯒꯗꯕ ꯎꯄꯥꯏ ꯄꯨꯊꯣꯛꯅꯕ ꯂꯝꯕꯤ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯋꯤꯅꯤꯒ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯃ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤ꯫ ꯖꯣꯍꯥꯟꯁꯕꯔꯒꯇ ꯊꯨꯡꯂꯕꯒ ꯎꯝꯈꯣꯁꯇꯥꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏ ꯀꯃꯥꯟꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯅꯦꯜꯁꯟꯒꯤ ꯃꯔꯨꯞ ꯈꯔꯅꯗꯤ ꯒꯣꯔꯤꯂꯥ ꯂꯥꯜꯍꯧꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯅꯕ ꯅꯍꯥꯔꯣꯜ ꯃꯤꯡ ꯆꯟꯁꯟꯕꯁꯤ ꯃꯇꯝ ꯈꯔ ꯆꯐꯥꯠꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯜꯍꯧꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯧꯔꯤꯕ ꯃꯇꯝꯗꯨ ꯌꯦꯡꯂꯨꯔꯒ ꯌꯥꯅꯕ ꯑꯃꯗ ꯂꯥꯛꯈꯤ꯫ ꯊꯕꯛ ꯃꯈꯥ ꯆꯠꯊꯈꯤ꯫ ꯅꯥꯇꯥꯜ ꯑꯃꯁꯨꯡ ꯗꯔꯕꯥꯟꯗ ꯆꯠꯇꯨꯅ ꯃꯐꯝꯗꯨꯒꯤ ꯔꯤꯖꯅꯦꯜ ꯀꯃꯥꯟꯗꯁꯤꯡꯗꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯁꯤꯜ ꯋꯤꯂꯤꯌꯝꯁ ꯀꯧꯕ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯗ ꯀꯥꯔ ꯑꯃ ꯁꯤꯟꯅꯈꯤ꯫ ꯅꯦꯜꯁꯟꯅ ꯗ꯭ꯔꯥꯏꯚꯔ, ꯋꯤꯂꯤꯌꯝꯁꯅ ꯃꯥꯒꯤ ꯕꯣꯁ ꯁꯥꯗꯨꯅ ꯊꯧꯔꯛꯈꯤ꯫ ꯎꯝꯈꯣꯁꯇꯣꯒꯤ ꯀꯥꯡꯕꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯦꯜꯁꯟ ꯃꯥꯒꯤ ꯑꯔꯤꯕ ꯃꯔꯨꯞ ꯅꯥꯇꯥꯜ, ANCꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯡꯋꯥꯒ ꯎꯅꯈꯤ꯫ ꯃꯁꯥꯅ ꯗꯦꯕꯤꯗ ꯍꯥꯏꯅ ꯀꯧꯖꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯆꯤꯞ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯄꯣꯛꯈꯤ꯫ ꯆꯤꯞ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯂꯨꯇꯨꯂꯤꯕꯨ ꯅꯨꯡꯁꯤꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯀꯧꯅꯕꯅꯤ꯫ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯃꯔꯨꯞꯁꯤꯡꯅꯗꯤ ꯅꯦꯜꯁꯟꯅ ꯂꯨꯇꯨꯂꯤꯒ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡ ꯆꯠꯂꯝꯗꯥꯏꯗ ꯍꯜꯂꯛꯂꯒ ꯆꯤꯞ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯉꯥꯛꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯋꯥꯡ ꯄꯥꯡꯅ ꯆꯨꯒꯤ ꯂꯧꯕꯨꯛꯁꯤꯡ ꯐꯥꯎꯗꯨꯅ ꯊꯧꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯌꯦꯡꯋꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯂꯨꯇꯨꯂꯤꯒ ꯎꯅꯈꯤ꯫ ꯌꯦꯡꯋꯥꯒꯤ ꯃꯐꯝꯗꯗꯤ ꯑꯅꯤꯒꯤ ꯎꯅꯕ ꯑꯗꯨ ꯂꯤꯗꯔ ꯑꯃꯒ ꯀꯃꯥꯟꯗꯔ ꯑꯃꯒ ꯎꯅꯕꯒꯤ ꯄꯥꯟꯗꯝ ꯑꯣꯏꯈꯤ꯫ ꯍꯔꯥꯎ ꯇꯨꯖꯨꯡꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯊꯥꯖꯕ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯏꯄꯣꯝꯂꯛꯇ ꯀꯣꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯈꯥꯛꯄ ꯑꯃꯠꯇ ꯊꯝꯗꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯤꯠ ꯁꯤꯠꯅ ꯂꯨꯇꯨꯂꯤꯗ ꯇꯝꯈꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯂꯨꯆꯤꯡꯕꯁꯤꯡꯅ ANCꯒ ꯑꯉꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯃꯁꯨꯡ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕꯗ ꯌꯥꯝꯅ ꯍꯩꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤꯡ, ꯂꯣꯏꯅꯅ ꯎꯝꯈꯣꯁꯇꯣꯅ ꯗꯤꯁꯦꯝꯕꯔꯗ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯐ ꯋꯥꯍꯩ ꯄꯤꯔꯝꯂꯒ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕꯗ ꯀꯥꯏꯅꯔꯛꯈꯤ꯫ ꯗꯔꯕꯥꯟ ꯇꯥꯟꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯌꯦꯡꯋꯥ ꯃꯥꯒꯤ ꯄꯦꯁꯦꯟꯖꯔ ꯑꯗꯨ ꯃꯤꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯁꯣꯔ ꯐꯖꯅ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯈꯤ꯫ ꯁꯍꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯒꯥꯔꯤꯁꯨ ꯇꯞꯅ ꯊꯧꯕ ꯇꯥꯈꯤ꯫ ꯊꯋꯥꯏ ꯋꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯨꯡꯂꯈꯤ꯫ ꯅꯦꯜꯁꯟꯅ ꯇꯤꯕꯤ ꯂꯥꯌꯦꯡꯁꯪ ꯑꯃꯗ ꯅꯔꯁ ꯑꯣꯏꯔꯤꯕꯤ ꯋꯤꯅꯤꯒꯤ ꯃꯆꯦꯒꯤꯗ ꯊꯤꯟꯕꯤꯅꯕ ꯌꯦꯡꯋꯥꯒꯤ ꯃꯇꯦꯡ ꯅꯤꯈꯤ꯫ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯃ ꯎꯅꯍꯜꯂꯒ ꯌꯦꯡꯋꯥꯅ ꯅꯦꯜꯁꯟꯕꯨ ꯗꯔꯕꯥꯟ ꯁꯍꯔꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯃꯗ ꯊꯥꯗꯔꯝꯈꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯅꯦꯜꯁꯟ ꯁꯦꯁꯤꯜ ꯋꯤꯂꯤꯌꯝꯁꯀ ꯂꯣꯏꯅꯅ ꯖꯣꯍꯥꯟꯁꯕꯔꯒꯀꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯏꯛ ꯐꯣꯜꯁ ꯌꯧꯔꯝꯗꯥꯏꯗ ꯄꯨꯂꯤꯁ ꯊꯟꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯍꯨꯝꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨ ꯑꯁꯤꯅꯤ ꯍꯥꯏꯕ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯡꯂꯝꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯊꯥ 17 ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯑꯥꯒꯁꯠ ꯇꯥꯡ 5, 1962ꯗ ꯐꯥꯈꯤ꯫
Mathang numitki ayuk anganbada Winnie Mandela Child Welfare Office tagi field work tawnabagidamak Soweto tana satkirami Ikhang khanghodana mapuroi bagati na marup ama masam mana ipha phana awaba saklon puraduna Winnie gi mamang da leplakhi Kudak tapauki karigumba khudong chadaba ama soidana thoklam lagani hanglakhi Nelson bu asoka pannang labra khumlakhi nate mahak nong manini sigi manungda court ta puthok lagani bhap adum tanare Nelson Johannesburg court ta phajinduna thamkhre